ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄꯔꯤ ꯉꯁꯤꯗꯤ ꯃꯃꯥ ꯏꯉꯦꯂꯩꯅ ꯍꯧꯗꯣꯛꯄ ꯉꯥꯏꯗꯦ ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯨꯠꯀ ꯂꯣꯏꯅꯅ ꯏꯁꯩ ꯑꯃꯁꯨ ꯉꯪꯂꯤ ꯑꯗꯨꯒ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯊꯣꯛꯈꯤꯔꯝꯃꯤ ꯃꯃꯥ ꯏꯉꯦꯂꯩꯁꯨ ꯃꯆꯥ ꯄꯔꯤꯅ ꯉꯁꯤ ꯉꯟꯅ ꯍꯧꯒꯠꯂꯛꯄ ꯑꯁꯤꯗ ꯏꯉꯦꯂꯩꯁꯨ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯁꯨ ꯐꯥꯎꯖꯔꯝꯃꯤ ꯄꯔꯤꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯍꯟꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯏꯉꯦꯂꯩꯁꯨ ꯃꯆꯥ ꯄꯔꯤꯅ ꯐꯤꯔꯣꯜ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯏꯉꯦꯂꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯆꯥ ꯄꯔꯤꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤ ꯄꯔꯤ ꯑꯃꯨꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯃꯃꯥ ꯏꯉꯦꯂꯩꯁꯨ ꯃꯆꯥ ꯄꯔꯤꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯏꯉꯦꯂꯩ ꯃꯆꯥ ꯄꯔꯤꯕꯨ ꯌꯦꯡꯂꯒ ꯍꯔꯥꯎꯕ ꯑꯃꯗꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯤ ꯃꯔꯝꯗꯤ ꯄꯔꯤꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯔꯤ ꯃꯄꯥꯟ ꯊꯣꯛꯎ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯃꯆꯥ ꯄꯔꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯏꯉꯦꯂꯩ ꯃꯆꯥ ꯄꯔꯤꯕꯨ ꯁꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯝꯃꯤ ꯄꯔꯤ ꯃꯃꯥꯅ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁ ꯏꯃꯥ ꯃꯤꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒꯦꯕ ꯏꯉꯦꯂꯩꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯅꯪꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯌꯥꯝ ꯂꯥꯛꯀꯦꯕ ꯄꯔꯤꯅ ꯑꯃꯨꯛ ꯏꯃꯥ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯈꯨꯟꯗꯅꯤ ꯃꯃꯥ ꯏꯉꯦꯂꯩꯅ ꯍꯣ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯑꯗꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯄꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯃꯥ ꯏꯉꯦꯂꯩꯁꯨ ꯃꯆꯥ ꯄꯔꯤꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯎꯕꯗ ꯏꯉꯦꯂꯩ ꯃꯆꯥ ꯄꯔꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯔꯤꯁꯨ ꯂꯥꯛꯅ ꯂꯥꯛꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯄꯔꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯍꯥꯟ ꯃꯈꯣꯏ ꯇꯔꯨꯛꯅ ꯏꯁꯤꯡ ꯁꯣꯛꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ